Sivanandasu makha taduna waridu samdarai. Oja adudi aikoi hojik kaidogane thawaiduna aikoi irakta aki akhang kaya tawduna ingna chikna santi oina aikoi gi aningba amadi apama pangthokpa amata ngamdana leire. Aduna ojana upay amta tawbiduna thawai asi aikoi gi iraktagi halan khiva yagadra. Amaiba tomsadu bisum anidu haifet sui aduga Sivananda amadi Horchanda mamitu haifet kuptana yenglai. Tomchana aina pamjana leiruba potubu chakhum yoraga pamdre chaningdre haiduna langthoktuna potu manghanbadi yai. Adubu miyoibagi asuk lurava laivakki nongdamdi soikiva lankiva singadu namduna achumbu ohelakpadi kaisu yaroi. Mana tauba magi karmana fangjavani. Aina haibadi atai karisu nateda. Sini hiramsida thaudoksida fattaba migi makutta yaudaba natte. Makoina tamthina hapikibuduna ngasi fauba thawaiduna mangbu ngamdana sargagi ningthijaba leikol tinba ngamdana magi ningliva lamangidamak pandamgidamak ngasisu leiribani. Tasengna hairabada thawai adu matam asum yamliba makai magi matik magunsu adumak sagonaduna helakani. Aduna ipana haininglibadi nakoida thawai aduna nakoigi narakta atamnana leike haina nakoigi narakta leikibani. Masisu nakoigi ayava yaudana khak tawba yade. Nakoi nasada khanghandana thawaidugi matik mayai chenfa sayon saktam onduna nakoigi narakta wahai ama ayava lauduna ngasidi nakoigi narakta sagonaduna leire. Horchana Oja adudi matau karamna thawaiduna ikhoigi iraktagi lapthokhanba ngamgani. Tomchana Chumi haujik nakhoi singda thawaiduna sagonaduna leiringai nakhoida kihanba kholhanwa tamthiba saktam kaya pirakpa yengai uhaidava akiba masak oiba kaya urakpa masi thawaiduna nakhoida piba changyang makhal amani. Poireina karamba changyang kari maramgi aikhoida aduk tamthiba changyang tawribano thawai aduna oja. Masidi nongdambana piba nongdam kholgi masakni. Thawaiduna nakhoigi narakta leiduna magi ningliba pamlibadu nakhoida khanghaningba amadi haige khanba ngasina maram oiraga ngayak leitana akiba saktam kaya utlibani. Nakhoina angang oibagi khangdabani chasa. Thawai ado icham chamba thawai natene. Nakhoina akibagi masak oi haina khaliba thawai adu magisu tonganba miyoibagi ingtappa ningthijab saktam sayon leiribani. Nakhoina akiba tawdana nakhoina thawaidu thorakpa matamda fajaba wahi wata sizinaduna ningthina sak solabadi mahak soidana nakhoigumba asengba taibang miyoibagi saktam oiraktuna nakhoigi mitmangda nganthoirakani. Nakhoina mahakpu karem kathainatuna thawai usitrabadi mahakna hena nakhoida aki akhang toina thokhalakani. Thawai adu nakhoi kanamtana manghanba ngamoi. Aduga thawaiduna nakhoida piriba changyingsi karino hairagadi magi aningba apambado tawhannaba hotnaba changying aduni. Masina amuk kari maramgino hairagadi hoi matik magun leiba mathawna maringja sakti kaya leirabasu mana ningliba tawriba thabaktadi hena heisingba ama oirambadi yai. Adubu sanadrabadi sunadrabadi atai pambai sizinarabasu karisu oithokloi. Aduna manak nakpa ngamgadaba hapthengana mai pakpa ngamgadaba mi thirakpada nakhoida takibani. Horchana Oja adudi aikoi hojik kaidogani. Tomcha haifet wakhal tawduna mangaktu haifet anirak nomi mamitu amuk usilaga pangthoi ayengba amada yengduna machindu hairai. Ichasa nakhoina hojik tawgadabadi nakhoigi upay karino hairagadi nakhoi mahakki haukibasingi maramda khangdokpa thidokpa ama tangai fadana changi. Masina amuk karigino hairagadi magi pandamdugini. Nakhoi magi maramda hojik marik chumna thidoktuna matau karamna kamdauna thawai adu sikhibano haibadu nakhoi khangdoknaba hotnaba tangai fade. Masini ojana nakhoida haiba ngamba upay haibabu aduga nakhoina masigi ona tainavada nataba thabak kaya tawrabadi aki akhang tawba hena helakpasu yai.
ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯁꯨ ꯌꯥꯏ꯫ ꯍꯣꯔꯆꯥꯟ ꯑꯃꯗꯤ ꯁꯤꯕꯥꯅꯟꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯉꯛꯆꯥꯅꯅ ꯌꯦꯡꯅꯩ꯫ ꯁꯤꯕꯥꯅꯟꯗꯅ ꯍꯣꯏ ꯑꯣꯖꯥ, ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯍꯦꯟꯅ ꯂꯨꯔꯤꯕꯗꯤ ꯀꯝꯗꯧꯅ ꯊꯋꯥꯏꯗꯨꯒꯤ ꯂꯤꯈꯨꯟ ꯑꯩꯈꯣꯏꯅ ꯂꯤꯒꯅꯤ? ꯃꯐꯝ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯑꯀꯛꯅꯕ ꯖꯒꯥꯁꯨ ꯈꯪꯗꯦ꯫ ꯑꯃꯥꯏꯕ ꯇꯣꯝꯆꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯏꯆꯥꯁꯥ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯅꯈꯣꯏ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯅꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯅꯈꯣꯏ ꯃꯁꯦꯟ ꯍꯪꯅꯗꯨꯅ ꯅꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯍꯥꯏꯕꯗꯨ ꯅꯩꯅꯧ꯫ ꯃꯇꯝꯗꯨꯗ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯃꯅ ꯈꯪꯉꯛꯀꯅꯤ꯫ ꯍꯣꯔꯆꯥꯅ ꯑꯗꯣ ꯑꯣꯖꯥ, ꯑꯣꯖꯥꯅ ꯇꯧꯕ ꯉꯝꯕ ꯎꯄꯥꯏꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ? ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯎꯄꯥꯏ ꯑꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯣꯏ꯫ ꯑꯇꯩ ꯑꯇꯩ ꯑꯈꯪ ꯑꯍꯩꯁꯤꯡꯗꯨꯁꯨ ꯅꯈꯣꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯌꯥꯔꯛꯂꯣꯏ꯫ ꯃꯔꯝꯗꯤ ꯊꯋꯥꯏ ꯑꯗꯨ ꯁꯥꯌꯣꯜ ꯁꯛꯇꯝ ꯌꯥꯝꯕꯤ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ, ꯊꯧꯅꯥ ꯂꯩꯕꯤ ꯊꯋꯥꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯏꯆꯥꯁꯥ꯫ ꯍꯣꯔꯆꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ, ꯑꯣꯖꯥꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯁꯨ ꯐꯪꯖꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯖꯔꯒꯦ꯫ ꯁꯤꯕꯥꯅꯟꯗ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯒꯤ ꯄꯔꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯇꯣꯝꯆꯥꯗ ꯂꯨꯄꯥ 2,000 ꯊꯥꯗꯩ꯫ ꯇꯣꯝꯆꯥꯅ ꯏꯆꯥꯁꯥ, ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ? ꯁꯦ ꯌꯥꯝꯃꯜꯂꯦ, ꯏꯄꯥ ꯂꯧꯕ ꯉꯝꯃꯣꯏꯅꯦ꯫ ꯁꯤꯕꯥꯅꯟꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯌꯥꯝꯃꯟꯗꯦꯗ ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯎꯗꯕ ꯀꯌꯥ ꯑꯃ ꯑꯣꯖꯥꯅ ꯃꯉꯥꯜ ꯑꯃ ꯈꯪꯍꯟꯕꯤꯔꯦ, ꯎꯍꯟꯕꯤꯔꯦ꯫ ꯃꯃꯜ ꯌꯥꯝꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯦ ꯑꯣꯖꯥꯅ꯫ ꯃꯗꯨꯒꯤ ꯑꯋꯥꯃꯟꯅꯦ ꯑꯣꯖꯥ꯫ ꯃꯁꯤꯗꯤ ꯌꯥꯝꯕꯨ ꯌꯥꯝꯗ꯭ꯔꯕꯅꯦ ꯑꯣꯖꯥ꯫ ꯇꯣꯝꯆꯥꯗꯨ ꯅꯣꯛꯂꯒ ꯏꯄꯥꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯈꯪ ꯑꯍꯩ ꯁꯥꯔꯤꯕ ꯑꯃꯥꯏꯕꯅꯦꯅ ꯊꯣꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯄꯥꯗꯤ ꯃꯤꯠ ꯌꯥꯝ ꯅꯥꯏꯅꯦ꯫ ꯃꯈꯣꯏꯗꯤ ꯑꯗꯨꯗꯒꯤ ꯑꯗꯥꯗꯒꯤ ꯄꯤꯒꯗꯕꯅꯤ ꯍꯦꯛꯇ ꯃꯃꯜ ꯂꯦꯞꯄꯤꯅꯦ꯫ ꯍꯣꯔꯆꯥꯅ ꯑꯗꯨꯅꯤ ꯑꯣꯖꯥ, ꯃꯥꯏꯕꯒꯤ ꯅꯃꯥꯗ ꯄꯩꯁꯥ ꯇꯥꯟꯕ ꯀꯥꯡꯕꯨꯁꯨ ꯊꯣꯔꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯁꯤꯕꯥꯅꯟꯗꯅ ꯑꯗꯨꯗꯤ ꯑꯣꯖꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯇꯣꯝꯆꯥꯅ ꯐꯔꯦ, ꯆꯠꯂꯣ, ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯏꯆꯥꯁꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅꯟꯗ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇ ꯄꯔꯁꯇꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯍꯣꯔꯆꯥꯅ ꯇꯨꯡ ꯊꯪꯂꯒ ꯃꯪꯒꯣꯜꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯃꯥꯏꯕ ꯇꯣꯝꯆꯥꯁꯨ ꯍꯣꯔꯆꯥꯟ ꯑꯃꯗꯤ ꯁꯤꯕꯥꯅꯟꯗꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯕꯥꯅꯟꯗꯅ ꯚꯥꯏ, ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯒꯤ ꯍꯧꯔꯛꯐꯝ ꯖꯒꯥ ꯊꯤꯕ ꯍꯥꯏꯕꯁꯤꯁꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯊꯤꯒꯅꯤ? ꯍꯣꯔꯆꯥꯅ ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯄꯛꯇꯕ ꯊꯕꯛꯇꯣ? ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪ ꯀꯔꯥꯏꯗ ꯇꯥꯍꯧꯒꯦ? ꯅꯥꯀꯣꯡ ꯌꯦꯠꯇꯒꯤ ꯐꯥꯎꯖꯤꯜꯂꯛꯑꯒ ꯑꯣꯏꯔꯣꯝꯗ ꯆꯠꯈ꯭ꯔꯤꯕ ꯑꯣꯏꯔꯝꯃꯅꯤ ꯅꯪꯁꯦ꯫ ꯍꯣꯔꯆꯥꯟ ꯒꯥꯔꯤꯗꯨ ꯊꯧꯅ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯤꯕꯥꯅꯟꯗꯅ ꯌꯥꯔꯦ ꯑꯣꯖꯥ, ꯈꯪꯉꯦ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯕꯨꯗꯤ ꯈꯪꯗ꯭ꯔꯦꯅꯦ꯫ ꯄꯣꯏꯔꯩꯒ ꯃꯉꯥꯜꯒꯗ ꯍꯪꯕꯗ ꯃꯈꯣꯏꯁꯨ ꯑꯝꯇ ꯈꯪꯗꯦ ꯍꯥꯏꯔꯛꯑꯗꯤ ꯀꯝꯗꯧꯕ? ꯍꯣꯔꯆꯥꯅ ꯑꯃꯥꯏꯕꯗꯨꯅꯕꯨ ꯑꯣꯏꯗꯕ ꯀꯩꯁꯨ ꯉꯥꯡꯉꯣꯏꯗ꯫ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯅꯠꯇꯕ ꯊꯕꯛ ꯇꯧꯕ, ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯑꯃꯠꯇ ꯌꯥꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯥꯏꯕꯅꯦꯕ꯫ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎꯕ ꯑꯔꯥꯟꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝ ꯊꯥꯖꯩ꯫ ꯃꯥꯏꯕꯒꯤ ꯃꯃꯤꯠꯇꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯗꯨꯅ ꯃꯥꯒꯤꯁꯨ ꯑꯈꯪꯕ ꯍꯥꯏꯔꯛꯏꯅꯦꯃꯤ꯫ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯌꯦꯡ ꯃꯉꯥꯜꯒ ꯄꯣꯏꯔꯩꯒꯗ ꯍꯪꯕ ꯇꯥꯔꯦꯗꯅ꯫ ꯍꯣꯏꯅꯦ, ꯊꯥꯖꯗꯦ ꯍꯥꯏꯕꯨꯗꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯁꯤꯁꯨ꯫ ꯑꯗꯨꯗ ꯍꯦꯟꯅ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯊꯣꯔꯛꯄ ꯍꯥꯏꯁꯤꯁꯨ ꯈꯔ ꯂꯨꯕ ꯑꯃꯗꯤ ꯂꯩ꯫ ꯍꯣꯔꯆꯥꯅ ꯍꯌꯦꯡ ꯑꯥꯗ ꯆꯪꯂꯒ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯇꯧ ꯇꯥꯔꯦꯗꯅ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯁꯤꯕꯥꯅꯟꯗ ꯅꯣꯛꯂꯒ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯄꯣꯛꯁꯦ, ꯐꯩꯔꯦꯡꯒ ꯇꯨꯔꯦꯡꯒ꯫ ꯃꯤꯒꯤꯅ ꯑꯗꯨꯗ ꯂꯩꯔꯒ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯤ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯔꯤ, ꯑꯩꯈꯣꯏꯁꯤꯕꯨ ꯚꯥꯏ ꯍꯌꯦꯡꯋꯥꯏ ꯁꯤꯐꯝ ꯅꯥꯐꯝꯒ ꯈꯪꯗꯗꯅ ꯅꯨꯄꯤ ꯊꯤꯕꯒ ꯑꯝꯇ ꯈꯪꯂꯣꯏꯗꯧꯔꯤ꯫ ꯍꯣꯔꯆꯥꯟ ꯅꯣꯛꯂꯒ ꯍꯥꯏ, ꯀꯥꯏꯗꯩ ꯋꯥꯈꯜꯅꯣꯅꯦ ꯁꯛ ꯐꯖꯕꯅ ꯈꯜꯂꯨꯔꯤꯕꯗꯨꯅ? ꯅꯨꯄꯤ ꯊꯤꯕ ꯀꯥꯏꯅ ꯏꯕꯣ ꯅꯪ ꯑꯃ, ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯃꯣꯝꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯇꯧ ꯂꯩꯗ꯫
ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯔꯆꯥꯟ ꯑꯃꯗꯤ ꯁꯤꯕꯥꯅꯟꯗꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯒꯤ ꯅꯥꯀꯟꯗ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯗ ꯃꯔꯨꯞ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯒꯤ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯎꯕꯗ "ꯉꯥꯏꯈꯣ ꯑꯆꯧꯕ." ꯁꯤꯕꯥꯅꯟꯗ ꯑꯃꯗꯤ ꯍꯣꯔꯆꯥꯟ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯀꯧꯕ꯭ꯔꯣ ꯏꯃꯥ?" ꯃꯦꯝꯊꯣꯏ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ "ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯤ ꯅꯈꯣꯏꯅ? ꯏꯃꯥꯗꯁꯨ ꯁꯦꯡꯅ ꯑꯝꯇ ꯇꯥꯛꯊꯣꯛꯇꯦ, ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯈꯪꯍꯟꯗꯦ꯫ ꯅꯣꯏꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥ ꯈꯔꯗꯤ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯍꯥꯏꯌꯨ, ꯏꯆꯥꯁꯤꯡ ꯀꯩꯗꯧꯔꯒꯦ?" ꯍꯣꯔꯆꯥꯟ ꯇꯞꯅ "ꯚꯥꯏ, ꯁꯤꯒꯨꯝꯕ ꯇꯉꯥꯏꯐꯗꯕ ꯋꯥꯔꯤꯁꯤꯡꯁꯦ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗ ꯍꯥꯏꯕꯗ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯤ." ꯁꯤꯕꯥꯅꯟꯗ ꯍꯣꯔꯆꯥꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯃꯥ ꯃꯦꯝꯊꯣꯏꯗ ꯑꯃꯨꯛ ꯇꯞꯅ ꯑꯣꯟꯁꯤꯜꯂꯒ "ꯏꯃꯥ." ꯃꯦꯝꯊꯣꯏꯅ "ꯂꯥꯎ, ꯁꯤꯗ ꯐꯝꯃꯒꯅꯦ ꯋꯥꯔꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯁꯤ ꯂꯥꯎ." ꯀꯃꯟ ꯔꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯊꯥꯔꯤꯕ ꯁꯣꯐꯥꯁꯤꯡꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯤꯕꯥꯅꯟꯗꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯑꯦ꯫ ꯋꯥꯈꯜꯒꯁꯦ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯏꯃꯥ." ꯃꯦꯝꯊꯣꯏꯅ "ꯏꯕꯨꯡꯉꯣ, ꯅꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯏꯃꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯨꯅꯦ." ꯍꯣꯔꯆꯥꯟꯅ "ꯏꯃꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯗꯣ ꯑꯗꯨꯗ ꯃꯁꯛ ꯃꯁꯥ ꯈꯪꯗꯕꯤ, ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ, ꯃꯒꯨꯟ ꯂꯩꯕꯤ ꯊꯋꯥꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯥꯒꯣꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯠꯇꯅ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯥꯟꯅꯔꯤꯕꯅꯤ ꯏꯃꯥ꯫ ꯍꯧꯖꯤꯛꯇꯁꯨ ꯑꯩꯈꯣই ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯕꯅꯤ." ꯃꯦꯝꯊꯣꯏꯗꯨ ꯉꯛꯅ "ꯑꯆꯧꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯍꯥꯟꯒꯩ ꯏꯃꯥꯗ ꯃꯤꯅꯝꯂꯤꯕꯁꯦ? ꯅꯪꯕꯨ ꯅꯈꯣꯏꯒꯤ ꯔꯤꯁꯔꯁꯀꯤ ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯔꯛꯏꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯠꯇꯦ, ꯅꯈꯣꯏꯅ ꯑꯄꯪꯕꯤ ꯅꯃꯥ ꯑꯩꯕꯨ ꯀꯩꯁꯨ ꯈꯪꯍꯟꯗ꯭ꯔꯦ, ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕꯔꯥ?" ꯁꯤꯕꯥꯅꯟꯗꯅ "ꯏꯃꯥ, ꯇꯁꯦꯡꯅ ꯁꯤꯒꯨꯝꯕꯒꯤ ꯄꯥꯎꯁꯦ ꯏꯃꯥꯗ ꯈꯪꯍꯟꯅꯤꯡꯗꯕꯒꯤꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯍꯣꯏꯒꯤ ꯃꯐꯝꯗ ꯑꯅꯝ ꯀꯟꯗꯨꯅ ꯑꯅꯝ ꯇꯥꯟꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯁꯇꯦꯜꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯇꯥꯗꯕ ꯄꯥꯎꯁꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯈꯪꯍꯟꯗꯨꯅ ꯏꯃꯥꯒꯤ ꯋꯥꯈꯜ ꯋꯥꯒꯗꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯅ ꯈꯪꯍꯟꯗꯕꯅꯤ꯫ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯏꯃꯥꯕꯨ ꯋꯥꯍꯟꯅꯤꯡꯗꯦ." "ꯐꯅ ꯑꯣꯏꯔꯕꯁꯨ ꯁꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯕ ꯄꯥꯎꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯗ ꯇꯥꯛꯀꯗꯕꯅꯤꯅꯦ ꯑꯆꯧꯕ꯫ ꯍꯧꯖꯤꯛ ꯈꯪꯍꯟꯍꯧꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯗꯕꯅꯦ꯫ ꯄꯤꯛꯂꯤꯕ ꯊꯣꯠꯅꯧꯔꯤꯕ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯃꯛꯄ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯀꯌꯥ ꯑꯃ ꯌꯨꯔꯒ ꯅꯜꯂꯒ ꯊꯝꯃꯒ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯑꯆꯧꯕ꯫ ꯅꯈꯣꯏꯗꯒꯤ ꯏꯃꯥ ꯍꯣꯏꯅ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯥꯜꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯈꯪꯗꯕ ꯎꯗꯕ ꯀꯌా ꯑꯃ ꯏꯃꯥ ꯍꯣꯏꯅ ꯈꯪꯂꯝꯕꯁꯨ ꯌꯥꯏ꯫ ꯐꯔꯦ, ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯊꯣꯛꯑꯕꯗꯤꯅꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯗ ꯈꯪꯍꯟꯒꯗꯕꯅꯤꯀꯣ." ꯁꯤꯕꯥꯅꯟꯗꯅ "ꯍꯣꯏ ꯏꯃꯥ." "ꯑꯗꯣ ꯅꯈꯣꯏꯕꯨ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯀꯔꯝꯕ ꯃꯥꯏꯕꯅꯣꯅꯦ ꯆꯠꯂꯨꯔꯤꯕꯗꯨꯕꯣ? ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ." ꯍꯣꯔꯆꯥꯟꯅ "ꯏꯃꯥ, ꯑꯃꯥꯏꯕꯕꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯅꯕ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅꯤ, ꯇꯥꯡꯈꯝꯗꯒꯤꯅꯤ." ꯁꯤꯕꯥꯅꯟꯗ ꯑꯃꯗꯤ ꯍꯣꯔꯆꯥꯟ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯣꯏꯈꯤꯕꯁꯤꯡ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯦꯝꯊꯣꯏꯅ "ꯑꯗꯨꯒ ꯅꯈꯣꯏ ꯅꯃꯥꯟꯅꯕ ꯑꯅꯤꯅ ꯍꯣꯁꯇꯦꯜꯗ ꯂꯩꯍꯧꯔꯦ?" ꯁꯤꯕꯥꯅꯟꯗꯅ "ꯄꯨꯟꯅ ꯂꯥꯛꯄ ꯌꯥꯗꯕꯅꯤꯅ ꯂꯩꯍꯧꯔꯦ ꯏꯃꯥ." "ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯂꯨꯔꯤꯕ ꯑꯃꯥꯏꯕꯗꯨꯒꯤꯅ ꯀꯔꯤ ꯂꯝꯗꯒꯤ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ?" "ꯏꯃꯥ, ꯃꯃꯤꯡꯕꯨꯗꯤ ꯑꯕꯣꯊꯦ ꯀꯧꯏ, ꯀꯣꯟꯊꯥ ꯑꯍꯜꯂꯨꯞꯇꯒꯤꯅꯤ." "ꯑꯣ, ꯏꯃꯥ ꯚꯥꯞ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯑꯆꯧꯕ ꯁꯨꯝꯗꯧꯔꯣ, ꯏꯕꯨꯡꯉꯣ ꯍꯣꯔꯆꯥꯟꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯈꯪꯂꯕꯅꯤꯅꯅꯦ, ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ꯫ ꯍꯣꯔꯦꯟ ꯍꯦꯛꯇ ꯆꯠꯂꯁꯤ ꯅꯈꯣꯏꯗ." ꯁꯤꯕꯥꯅꯟꯗꯅ "ꯏꯃꯥ, ꯃꯣꯏꯗ ꯆꯠꯂꯁꯨ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯌꯦ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯔꯤꯁꯤꯅꯤ꯫ ꯊꯋꯥꯏꯗꯨꯒꯤ ꯍꯧꯔꯛꯐꯝ, ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨꯅꯤ꯫ ꯃꯁꯤ ꯈꯪꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩꯈꯣই ꯃꯔꯨꯞ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣই ꯍꯌꯦꯡ ꯍꯦꯛꯇ ꯍꯣꯁꯇꯦꯜꯗ ꯆꯪꯅꯕ ꯇꯧꯔꯕꯅꯤ ꯏꯃꯥ." ꯃꯦꯝꯊꯣꯏꯅ "ꯍꯣꯏ ꯑꯆꯧꯕ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯕ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯅꯕꯅ ꯆꯨꯝꯗꯕ꯭ꯔꯅꯦ?" ꯍꯣꯔꯆꯥꯟꯅ "ꯀꯥꯏꯗꯦ ꯏꯃꯥ, ꯈꯟꯅꯕꯕꯨꯗꯤ꯫ ꯑꯗꯨꯗ ꯀꯥꯟꯅꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ." ꯃꯦꯝꯊꯣꯏꯗꯨ ꯉꯛꯆꯥꯟꯅꯅ "ꯍꯥꯏꯕꯗꯤ ꯏꯃꯥ, ꯑꯩꯈꯣꯏꯅ ꯑꯈꯪ ꯑꯍꯩ ꯃꯇꯤꯛ ꯆꯥꯕ ꯑꯃꯥꯏꯕ ꯌꯦꯡꯉꯨꯕ ꯃꯇꯝꯗꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯛꯑꯦꯕ꯫ ꯃꯔꯝꯗꯤ ꯊꯋꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯍꯛꯊꯦꯡꯅꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯟꯗꯝꯗꯨ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫
ꯑꯁ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯈꯣꯏꯕꯨ ꯍꯥꯟꯅ ꯈꯪꯗ꯭ꯔꯕꯕ ꯃꯐꯝꯗꯨ ꯈꯔ ꯐꯤꯕꯝ ꯆꯥꯗꯦ ꯈꯪꯉꯝꯃꯗꯤ ꯅꯈꯣꯏ ꯀꯔꯤꯒꯤ ꯂꯩꯔꯨꯔꯤꯕꯅꯣ ꯍꯣꯔꯆꯥꯅ ꯏꯃꯥ ꯃꯤꯒꯤ ꯃꯆꯤꯟ ꯃꯋꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯟꯗꯣꯛꯄꯅꯦ ꯃꯐꯝꯗꯨꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯐꯝꯗꯣ ꯍꯟꯇꯦꯠ ꯍꯥꯎꯁꯁꯨ ꯅꯠꯇꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯪꯂꯨꯕꯗ ꯁꯤꯅꯤꯌꯔ ꯈꯔꯅꯗꯤ ꯈꯔ ꯍꯩꯅꯕꯤ ꯃꯐꯝꯅꯦꯅꯕꯨꯗꯤ ꯍꯥꯏ ꯑꯗꯨꯗ ꯍꯣꯁꯇꯦꯜꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯅꯨꯡꯒꯤ ꯃꯐꯝ ꯀꯌꯥꯗꯗꯤ ꯊꯣꯏꯗꯣꯛꯄ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯦ ꯁꯨꯞꯅꯇꯒꯤ ꯑꯀꯣꯏꯕ ꯃꯄꯥꯜꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯃꯔꯛ ꯃꯔꯛꯇ ꯑꯃꯝ ꯑꯊꯦꯡꯕꯗ ꯊꯥꯁꯤꯒꯨꯝꯕ ꯃꯊꯤ ꯐꯣꯡꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯃꯁꯤꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯁꯤꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ ꯏꯃꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯁꯒꯣꯜꯅꯔꯤꯕ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯀꯥꯏꯍꯟꯈꯤꯕꯅꯤ ꯃꯗꯨꯗꯤ ꯀꯔꯝꯅꯅꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯊꯋꯥꯏ ꯑꯗꯨꯗ ꯂꯩꯕ ꯌꯥꯅꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯏꯊꯤꯜꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯈ꯭ꯔꯦ ꯀꯔꯤ ꯋꯥꯍꯩ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯌꯣ ꯏꯕꯨꯡꯉꯣ ꯏꯃꯥꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯣ ꯏꯃꯥ ꯁꯨꯞꯅꯒꯤ ꯁꯩꯇꯀꯥꯜ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯒꯣꯟꯅꯈꯤꯕꯅꯤ ꯃꯦꯝꯊꯣꯏꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯃꯃꯤꯡꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯈꯪꯗꯦ ꯏꯃꯥ ꯑꯃꯥꯏꯕꯅ ꯍꯥꯏꯕꯗꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯊꯋꯥꯏꯗꯨꯒꯤ ꯍꯧꯔꯛꯐꯝ ꯖꯒꯥ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯈꯪꯕ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯌꯦ ꯈꯨꯗꯤꯡꯃꯛ ꯈꯪꯒꯅꯤ ꯍꯥꯏ ꯏꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯁꯥ ꯅꯈꯣꯏ ꯍꯌꯦꯡꯃꯛ ꯍꯣꯁꯇꯦꯜꯗ ꯆꯪꯂꯨꯔꯣ ꯑꯗꯨꯒ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯈꯟꯅꯔꯣ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯅꯇꯥꯎꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯔꯣ ꯋꯥꯔꯝꯃꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯞꯅ ꯅꯨꯡꯁꯥ ꯏꯪꯊꯔꯛꯂꯀꯥꯟꯗ ꯇꯞꯅ ꯍꯜꯂꯣ ꯍꯣꯔꯆꯥꯅ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯀꯤꯆꯟ ꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯃꯦꯝꯊꯣꯏꯗꯤ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯀꯔꯤꯒꯤꯅꯣ ꯃꯔꯥ ꯂꯩꯇꯕ ꯏꯆꯥꯁꯤꯡꯁꯤꯗ ꯅꯨꯡꯗꯝꯕ ꯅꯪꯅ ꯄꯤꯔꯤꯕ ꯆꯥꯡꯌꯦꯡꯁꯤꯕꯣ ꯁꯣꯝꯗꯅ ꯃꯉꯥꯜ ꯁ꯭ꯀꯨꯜ ꯆꯠꯇꯈꯩ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯅ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟ ꯊꯣꯛꯂꯤꯕ ꯃꯤꯠꯇ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯃꯇꯧ ꯀꯔꯝꯅ ꯂꯩꯒ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯇ꯭ꯔꯤꯕ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯅꯠꯇꯦ ꯑꯣꯏꯊꯣꯛꯇꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯕ ꯃꯤꯁꯛꯇꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯆꯃꯝꯅꯕ ꯁꯛꯇꯝ ꯑꯃꯒꯨꯝ ꯃꯤꯠꯇ ꯎꯍꯟꯗꯨꯅ ꯋꯥꯈꯜ ꯆꯔꯥꯡꯅꯍꯜꯂꯤꯕ ꯑꯁꯨꯝꯅ ꯃꯉꯥꯜ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯛꯂꯝꯃꯤ ꯃꯉꯥꯜ ꯃꯃꯤꯠꯇꯨ ꯔꯨꯝꯒꯤ ꯊꯣꯡꯗꯨꯗ ꯈꯪꯌꯤꯡ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯅꯕ ꯆꯪꯂꯛꯏ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯨꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯗꯨꯃꯛ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯉꯥꯜ ꯃꯁꯥꯗꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯗꯨꯅ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯔꯤ ꯂꯣꯛꯇꯨ ꯍꯦꯛ ꯍꯥꯡꯕꯒ ꯁꯔꯄ꯭ꯔꯥꯏꯖ ꯃꯉꯥꯜꯅ ꯑꯣꯖꯥ ꯅꯪ ꯑꯣꯏꯔꯦ ꯄꯣꯏꯔꯩ ꯅꯣꯛꯂꯒ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯤꯕ ꯅꯪꯗꯤ ꯌꯥꯔꯦ ꯁꯛ ꯐꯖꯕ ꯑꯣꯖꯥ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯄꯣꯏꯔꯩ ꯅꯣꯛꯂꯒ ꯃꯄꯥꯜꯗꯒꯤ ꯒꯝ ꯒꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯦꯛꯇꯨꯒ ꯀꯩꯒ ꯐꯃꯨꯡ ꯃꯊꯛꯇ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯈꯤ ꯑꯗꯨꯒ ꯃꯁꯥꯗꯨ ꯂꯣꯡꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯔꯛꯏ ꯄꯣꯏꯔꯩꯒꯤ ꯃꯑꯣꯡꯗꯨ ꯉꯁꯥꯏꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯨꯕꯗꯨꯗ ꯋꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯉꯥꯜꯁꯨ ꯊꯣꯡꯒꯤ ꯂꯣꯛꯇꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯄꯣꯏꯔꯩꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ ꯃꯉꯥꯜꯅ ꯀꯩꯅꯣꯕ ꯀꯩ ꯁꯔꯄ꯭ꯔꯥꯏꯖ ꯂꯣꯕ ꯄꯣꯏꯔꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯇꯨ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯉꯩꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯉꯥꯜ ꯅꯣꯛꯂꯒ ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯏꯔꯥꯡ ꯑꯃꯅꯤꯅꯦ ꯄꯣꯏꯔꯩ ꯂꯣꯡꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯂꯛꯇꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯃꯉꯥꯜꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯩ ꯆꯟꯗꯥꯟ ꯏꯔꯥꯡꯁꯦ ꯑꯩꯒꯤ ꯅꯠꯇꯦꯅꯦ ꯅꯪꯒꯤꯅꯤꯅꯦ ꯃꯉꯥꯜꯅ ꯑꯦ ꯑꯩꯒꯤꯗꯤ ꯀꯃꯥꯏꯅ ꯄꯣꯏꯔꯩ ꯅꯣꯛꯂꯒ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇ ꯌꯦꯡꯗꯨꯅ ꯃꯈꯨꯠꯅ ꯑꯃꯅ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯒꯤ ꯃꯑꯣꯡ ꯇꯥꯅ ꯊꯦꯠꯆꯟꯕ ꯆꯦꯗꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯁꯤ ꯀꯩꯅꯣ ꯈꯪꯖꯔꯕꯣ ꯃꯉꯥꯜꯅ ꯆꯦꯅꯤ ꯀꯩꯅꯣ ꯑꯁ ꯗꯥꯏꯂꯣഗ് ꯐꯥꯎꯗꯤ ꯍꯥꯎꯇ꯭ꯔꯦ ꯚꯥꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯕ ꯃꯉꯥꯜ ꯅꯣꯛꯂꯒ ꯚꯥꯏ ꯄꯣꯏꯔꯦ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯔꯤꯕ ꯅꯪ ꯁꯥꯏꯀꯤꯒꯤ ꯒꯨꯂꯤ ꯆꯥꯗꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ
ꯑꯁ ꯋꯥꯔꯤꯒꯗꯤ ꯄꯣꯏꯔꯩ ꯆꯦꯗꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯅꯤꯡꯂꯣꯝꯗ ꯏꯟꯊꯣꯛꯏ꯫ ꯃꯉꯥꯜ ꯄꯣꯏꯔꯩꯕꯨ ꯅꯝꯁꯤꯟꯗꯨꯅ ꯆꯦꯗꯠ ꯑꯗꯨ ꯃꯉꯥꯜꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯠ ꯂꯥꯛꯈꯤ꯫ ꯄꯣꯏꯔꯩꯅ ꯃꯇꯨ ꯀꯣꯏꯅꯤꯗꯤ ꯈꯪꯉꯤ, ꯅꯨꯄꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯃꯑꯣꯡ ꯃꯇꯧꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯦꯅꯦ꯫ ꯄꯥꯖꯔꯣ ꯄꯥꯖꯔꯣ, ꯅꯇꯨꯅ ꯄꯤꯔꯛꯄꯅꯤ꯫ ꯃꯉꯥꯜ ꯆꯤꯊꯤꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯄꯣꯏꯔꯩꯅ ꯃꯇꯨ ꯍꯥꯏꯔꯛꯄ ꯄꯜꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ, ꯑꯌꯥ, ꯑꯁꯦꯡꯕꯩꯔꯣ ꯚꯥꯏ? ꯑꯁꯦꯡꯕꯒꯤ ꯂꯩꯅ ꯄꯤꯔꯛꯏꯔꯣ ꯚꯥꯏ?